KNA Deputy Army Chief ki mayumda sakhangdaba singna nongmei kapsilame Laingaka suspension of operation Susat Nariba Kuki Lalholop Ma Wediba Kuki National Army ki Deputy Army Chief ki mayumda masakhangdaba khulai paiba singna nongmei round kya kapsinduna attack satharam le haidi Pawasna hai thaudok adu ngarang ahing nongyai matung pung ama makharom taba matamda Surjanpur gi Thenthang Matijang village ta leiba yumda thokibani thaudok adu da miyoi amata asopan yaukibagi paw hojik phawbagi oina phangba ngamdri hairi nakalamoromda Kuki National Army gi Deputy Chief ki mayumda masakhangdaba khulai paiba singna nongmei kapsinduna attack satharam khiba thawong adu KLA na akaramong da condemn torokpaga loinana thawong adu pangdaba amadi miki thi singna chathagadaba thawong ni haina phongdorokpaga loinana KNA na lokholakpa section thorang oina ngasidagi hauna don't to ducks curfew chathaba hauragani haina laothokhre Sahi Shudriba Angang Singda Mama Mapa Oiba Sigla Gari Thohan Bikano Haina SB traffic no Pongdokre Gari Masa Thoba Matam the helmet Uplaga Gari Thobana Kudong Tiba Kayadagi Ngakopangami Sahi Shudriba Angang Singda Mama Mapa Singna Gari Kusinaduna Thohan Bikano Haina Traffic Control Wingi SB Prames Arambam na Apil Toragli Ngasi Manipur gi Mapam Kayada Leptana Satharakpa Gari Thobada Niam Lana Thoba Gari Masa Thoriba Singna helmet Yaudana Amadi Sahi Shudriba Angang Sing Gari Thobaga Loinana Gari gi se sang sudana gari thawriba sing check tawbagi khongthang ama oina Kangla Western Gate mamang da chathakiba drive aduda wafam masi SP masam na phongdokhibani ngasi chathakiba drive aduda niyam lana gari macha thawrokwa gari thawba matamda driving license yaudaba helmet ublaktaba amati se sang sudana gari thawrokwa miyoi chahum rong gi mathakta phagat pangamki loinana gari macha thawduna lakwa helmet ublaktaba singbu helmet ufalaga nikthina wari sanaduna matung tawdana ba advice piraga thadokhi drive aduga mari leinana traffic Control Wing ki SB Promise Arambam na phongdokhibada Traffic Control Police Wing na leptana lamdam masida gari macha thawriba singna niyam kaina amadi helmet uptana gari thawbada natana sahi sudriba angang singna gari thawrokpada thohaningda bathawdok kya thorokpa yai maram aduna gari macha thawriba miyoi sing helmet uppa kawbigano sahi sudriba angang singda mama mapa oiba singna gari khusinaduna thohanbigano haiba apil ga loinana Traffic Control Police Wing na zathariba drive asima khatana so adomak sathakigani haiba wafam su phongdokhi Pi Sonamani na phongtokiba wafam Islam lining chatpasingbu thawai usitabani pung nipunepan gi manungda sengdokadabani haina KMWO na phongdorakhre Numit karani gi mamang da pangthokiba local TV channel amaga khana nainabada socio political commentator Pi Sonamani na phongdokiba wafam Islam lining chatpasingbu thawai usitabani maramaduna Sonamani na ngasidagi tharaga lakleba pung nipunepan gi manungda sengdokadabani haina Kanglaipak Minority Welfare Organization KMWO Manipur gi serol amana haide Organization asigi General Secretary na ngasi thokpa cherol amagi matungina Sonamani na Islam lining chatpasingna WAP MLA ki mayok sangsileba asibu irang pambo oina uhanbaga loinana khongjang sangsinbagi mahota Supreme Court ta wakatpana fai haiki Sonamani na haidrabasu Muslim singna ek asigi mayokta Supreme Court ta chatuna petition file tawkhre Sonamani na sengdoktriba phawba Muslim gi oiba thabak thoramda saruk yaba amadi wangangba yakhiroi television da lining laison ga mari lainana khanagadaba oirabadi hiram adugi matangda khang hairba miyoi sing khaktama unabiyo haina apil torokpaga loinana Sonamani na pung nipunipan gi manungda sengdorkadabni haina sukhang alagle Salai taret ki firal da Kuki jo militant singna chathakiba thawong usittabagi thawong akanamo ongda condemn tawi haina nandoluwang na phongdokre maitai phuruk ki salai taret ki firal da Kuki jo militant singna chathakiba thawoi usittabagi thawong adu akanamo ongda condemn tawi haina All Manipur United Clubs Organization amuko gi president PH nandoluwang na phongdokre wafam masingarang kwa kaithel da leiba amuko gi head office da pangtokpa pawgi mifam amada nandoluwang na phongdokibada maitai ki salai taret ki firal da Kuki jo militant singna chathakiba mathong huk taba thawong amagi video social media da ngarang viral oirakpa thengnare thawong adu Ministry of Home Affairs na sillaga maitai amasung Kuki ani gi marakta shanti gi wari saba horakliba asida khurau thanglakpa yai loinana ministry na state asida mahausa gi phibam hanjilakna bagi lokhalakpa thawranga yamna chuna daba amasu oire Kuki jo militant singna secularism gi wahanthok na thairaga amadi leba asigi constitution amasung law bu thawai usitana maitai miyam sawhanna bagi chathakiba thawong adu amukona akanmo ongda condemn tawi Kuki jo militant singna chathaki
ꯆꯠꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯣꯔꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯁꯦꯟꯇꯔꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯅꯟꯗꯣꯂꯨꯋꯥꯡꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥꯡꯖꯤꯡ ꯑꯁꯤ ꯃꯩꯇꯩꯁꯤꯡꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯕꯁꯤꯡꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯔꯣꯏ ꯃꯤꯌꯥꯝꯅ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯗꯨꯅ ꯏꯕꯨꯗꯧ ꯈꯨꯔꯝꯅꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯨꯅ ꯏꯕꯨꯗꯧꯒꯤ ꯊꯧꯒꯜ ꯐꯪꯍꯟꯒꯗꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃꯔꯅꯥꯊ ꯑꯃꯗꯤ ꯀꯦꯗꯔꯅꯥꯊꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯗꯨꯃꯛ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤꯁꯨ ꯂꯧꯈꯠꯀꯗꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯦꯟꯇꯔꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯩꯇꯩꯁꯤꯡꯅ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯂꯣ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯂꯩ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯎꯠꯂꯒ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯅꯟꯗꯣꯂꯨꯋꯥꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈꯤꯕ IDP kayagga NALSAꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯎꯅꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ NALSAꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯆꯥꯔꯖ AC ꯃꯣꯟꯒꯇꯦ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈꯤꯕ ꯏꯟꯇꯔꯅꯦꯜ IDP kayagga ꯂꯣꯏꯅꯅ ꯉꯁꯤ ꯎꯅꯈ꯭ꯔꯦ ꯗꯤꯜꯂꯤꯒꯤ 23 ꯃꯟꯁꯤꯡ ꯔꯣꯗꯇ ꯂꯩꯕ ꯖꯥꯏꯁꯥꯜꯃꯦꯔ ꯍꯥꯎꯁꯇ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯕꯗꯒꯤ 13 ꯐꯥꯎꯕ ꯎꯅꯈꯤꯕ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯡꯕ ꯂꯥꯏꯁꯦꯟꯁ ꯒꯟꯒꯤ ꯗꯨꯀꯥꯟ ꯑꯃ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗ ꯀꯨꯀꯤꯁꯤꯡꯅ ꯂꯨꯠ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯗꯥꯏꯅꯥꯃꯥꯏꯠ ꯁꯤꯖꯤꯟꯅꯗꯨꯅ ꯎꯐꯨꯜ ꯑꯣꯜꯍꯟꯈ꯭ꯔꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯅꯥꯎꯔꯦꯝ ꯏꯕꯣꯝꯆꯥ ꯃꯩꯇꯩꯒꯤ ꯂꯣꯏꯅꯕꯤ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯔꯣꯖꯤꯇꯥ ꯌꯥꯎꯅ RK ꯈꯦꯗꯥꯁꯅ RK ꯁꯣꯐꯤꯌꯥ ꯗꯥꯛꯇꯔ L ꯁꯨꯕꯥꯁ ꯃꯩꯇꯩ ꯑꯣꯀꯦꯟ ꯃꯩꯇꯩ ꯊꯣꯡꯒꯥꯝ ꯂꯤꯂꯤ ꯂꯩꯃ ꯑꯃꯗꯤ ꯗꯤꯜꯂꯤꯗ ꯂꯩꯕ ꯍꯤꯖꯝ ꯍꯦꯔꯥꯃꯅꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯎꯅꯕ ꯑꯗꯨꯗ IDPꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤꯕ ꯄꯣꯏꯟꯠ 10 ꯌꯥꯎꯕ ꯋꯥꯐꯝꯁꯤꯡ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ SC ꯃꯨꯟꯒꯇꯦꯒ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯚꯨꯁꯟ ꯔꯥꯝꯀ꯭ꯔꯤꯁꯅ ꯒꯕꯥꯏꯒ ꯉꯁꯤ ꯎꯅꯕꯗ ꯄꯣꯏꯟꯠ 10 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯟꯅꯕ ꯌꯥꯕ ꯄꯣꯏꯟꯠ ꯈꯔ ꯁꯣꯏꯗꯅ ꯄꯨꯈꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯍꯥꯏꯅ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯍꯤꯖꯝ ꯍꯦꯔꯥꯃꯅꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯥꯎꯕꯨꯡꯈꯣꯛ ꯂꯝꯕꯤ ꯂꯝꯈꯥꯏ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯌꯥꯝꯅ ꯇꯥꯎꯕꯨꯡꯈꯣꯛ ꯂꯝꯈꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯂꯝꯕꯤ ꯑꯁꯤ ꯅꯥꯒꯦꯠꯇ ꯇꯥꯔꯤꯕ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯅꯥꯎꯔꯦꯌꯥ ꯀꯦꯟꯗ꯭ꯔ ꯑꯅꯤꯒꯤ ꯇꯥꯏꯅꯅ ꯆꯠꯂꯤꯕ ꯇꯤꯗꯤꯝ ꯂꯝꯕꯤꯗꯒꯤ ꯆꯪꯁꯤꯜꯂꯒ ꯆꯉꯥꯡꯒꯩ ꯃꯈꯥ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯃꯥꯂꯣꯝ ꯑꯋꯥꯡ ꯑꯅꯤꯒꯤ ꯇꯥꯏꯅꯕꯗ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯅ ꯇꯥꯎꯕꯨꯡꯈꯣꯛ ꯐꯥꯎꯗꯨꯅ ꯄꯥꯠꯁꯣꯏ ꯂꯥꯡꯖꯤꯡ ꯇꯥꯕ ꯌꯥꯕ ꯂꯝꯕꯤ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯁꯦꯝꯕꯤꯗꯕꯗꯒꯤ ꯅꯥꯒꯦꯠꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗ ꯎꯐꯨꯜ ꯆꯪꯗꯨꯅ ꯑꯉꯥꯡ ꯑꯃꯗꯤ ꯆꯍꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯅꯥꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯐꯥꯎꯕ ꯄꯨꯈꯠꯄ ꯌꯥꯎꯔꯛꯄꯗꯒꯤ ꯄꯦꯟꯗ꯭ꯔꯕ ꯂꯩꯀꯥꯏ ꯑꯅꯤꯒꯤ ꯅꯨꯄꯤꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯊꯤꯡꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯌꯥꯔꯛ ꯍꯥꯏꯖꯕ ꯂꯩꯈ꯭ꯔꯕꯁꯨ ꯅꯨꯡ ꯈꯔ ꯊꯥꯔꯝꯕ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯁꯦꯝꯕꯤꯗꯕꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯕꯅꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯝꯕꯤ ꯑꯁꯤ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯁꯦꯝꯕꯤꯔꯛꯇꯕꯅ ꯂꯝꯕꯤꯒꯤ ꯅꯥꯒꯦꯠꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯂꯝꯕꯤꯒꯤ ꯎꯐꯨꯜꯅ ꯑꯅꯥꯕ ꯀꯌꯥ ꯌꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯍꯜꯂꯦ ꯂꯝꯕꯤ ꯑꯁꯤꯗ ꯍꯦꯚꯤ ꯚꯦꯍꯤꯀꯜ ꯌꯥꯎꯅ ꯒꯥꯔꯤ ꯀꯌꯥ ꯑꯁꯝꯕ ꯂꯝꯕꯤ ꯑꯣꯏꯅ ꯆꯠꯄ ꯃꯔꯝꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯍꯜꯂꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯗꯤꯖꯣꯜꯕ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ MLA 51 ꯑꯁꯤꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯗꯤꯖꯣꯜꯕ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯄꯤꯄꯜꯁ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯦꯂꯥꯏꯟꯁ ꯄꯥꯄꯥꯒꯤ ꯃꯦꯝꯕꯔ TA ꯁꯨꯖꯥꯇꯥꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯂꯨꯞ 13 ꯂꯣꯝꯅ ꯁꯦꯝꯕ ꯄꯥꯄꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯈꯥ ꯇꯥꯅꯁꯨ ꯇꯧꯈꯤꯒꯅꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ MLA ꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯖꯒꯦ ꯍꯥꯏꯔꯛꯇꯕꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯟꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇꯔꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ MLA ꯁꯤꯡ ꯑꯁꯤꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯍꯨꯠ 59ꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ MLA ꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯕꯤꯌꯨ ꯄꯥꯄꯥꯅ ꯊꯥꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯄꯥꯄꯥꯅ MLA ꯁꯤꯡꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯑꯃꯁꯨ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯋꯥꯛ ꯄ꯭ꯔꯣꯄꯔꯇꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯖꯤꯟꯅꯔꯝꯂꯕꯗꯤ ꯃꯨꯁꯂꯤꯝ ꯅꯍꯥꯁꯤꯡ ꯁꯥꯏꯀꯜ ꯇꯥꯌꯔ ꯐꯣꯠꯂꯝꯂꯣꯏ ꯍꯥꯏꯅ PMꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ ꯋꯥꯛ ꯄ꯭ꯔꯣꯄꯔꯇꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯖꯤꯟꯅꯔꯝꯂꯕꯗꯤ ꯃꯨꯁꯂꯤꯝ ꯅꯍꯥꯁꯤꯡ ꯁꯥꯏꯀꯜ ꯇꯥꯌꯔ ꯐꯣꯠꯂꯝꯂꯣꯏ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ NDTVꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯍꯔꯤꯌꯥꯅꯥꯒꯤ ꯁꯤꯍꯔꯗ ꯑꯦꯌꯔꯄꯣꯔꯠ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯉꯔꯥꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯋꯥꯛꯀꯤ
property-sing asidagi land mafia-sing khaktana kanaba ayamba phangduna leire dalit atai sotharba phurupsing amadi lukhrabi-singna phangjagadaba lamsing adu mafia-sing asina lut tawduna leire wap law amendment tawkiba asina khudongchaba-sing asi kokhanba soiduna ngamlagani haina mahana phongdokhibani